Central Force Taruk, State Force Taret Punna Taraga Humdoi, Kukisingna Erang Hourakpadagi Hatkhre, Leingakna Kari Action Loukhatkhrabage. Pawasi, ngasinong til fong kiba, pawzel pawsi dagi Loukhatkhrabage. How kiba sahi 2023 gi May ahum dagi hauduna. Manipur dagi tongan ba Leingakna matanduna, Kuki militant singna Hourakliba lan asida. Misam miyam dagi hendoktuna, State amadi Central Force kaya tongan-tongan ba mapam sing dakap tu na Hatkhre. State amasung center Leingakpa iba BJP na lusing ba Leingakasina, tampaki mapam kaya da combing operation chathaduna. Kusukulay kaya fagat lavasu. Kukisingna namnatari ba district sing dadi combing operation pangthok tabagi. Maikay kaya dagi mayra paibi amadi CSO sing na pienda ba phongdong na rakpalay ravanay. Union Home Minister Amit Shah na Manipur da sudsa na riba kuki militant sing na taliba dimanasi. Waithokloy hay na Hourakpadagi. Adubo nga si faubada makoy na lepta na tampaki mapam kaya da landarak pa leptre. Hauki ba sahigi May taraga mathoy da dolay thabi amade trong laubigi area da Manipur Police ki Constable Haisnam Jiten mapam adumakta da Manipur Police ki ASI Thoksom Kiran ko ba miyoy ane kuki militant sing na Hatkhre May taraga tarukta dolay thabi area ki cycle gatay na ba mapam amada Assam Rifles ki alok raw ko ba miyoy ama Hatkhre May kunipanda chamaga kunithoy suba BSF ki Constable Narendra Kumar Jun mga da Surasanpur gatay na ba Seraugi area dagi BSF ki Jawan Ranjit Yadav Bisnupur District ki Manungsan ba Kuakta Ward number 9 da July tarik ki ayukta IRB dagi Manipur Police Commando da layba Pukhrambam Ranbir August ahom gi ayukta Senjam Sirang da Kuki militant sing na Taruk suba Manipur Rifles ki Taurangbam Rishi Kumar Hatkhre Tengnopal District ki Manungsa liba More da mamang sahigi October kuntraga mathoy da Subdivisional Police Officer Singtham Anan 2024 gi January taraga tareta More magtada State Police ki Constable Wangkhem Somorjit amade Takhelambam Sailesor Kuki militant sing na Hatkhre CRPF ki Sub Inspector N Sankar amasung Head Constable Arup Saini kauba CRPF ki miyoy ani Bisnupur District ki Naran Sainada sahi segi April kunga tarukta Hatkhre Pumna magasigi mathagta handakta Jiribam District ki maruay ba Erang thokpam mongbung da July taraga marida Jay Kumar Ja kauba CRPF ama Hatkhre Punna State Force taret amade Central Force taruk Hatkhre da Manipur Leingaki Home Department amade Central gi Union Home Minister na karamba midyang sang libagi hay na maikay kaya dagi hang narakle